Hello ma'am, mayambu angom entertainment taram nokchari. Ngasi aigi channel jida pujarakli matau karamna khoina mobile da lyrical video any khoi manipuri song wagera english song wagera hindi song wagera any lyrical video je matau karamna kamaina photo galone na semga da ke haba dune ko aina ngasi ucha kudur ge hoi Herojit ko ngasi gi damakta khoi first of all play store da chang batare khoi Play Store changaga application ama download tobi ahoi hana nam le ko se kamaming je kind master je nambira ni ko doga kind master je okay video editor ne je hoi install tobu tab amda size ka choi ko je install tori ko yengse to je installation je loshil ko okay 100% 82.78 MB choi ko install tori kana okay scanning si am da ka wai ko si kigoma application khadi ya ta yawe habdi play store do ita jo virus infected oiba okay open tor ni khoi okay kind master okay allow to go we have to allow it okay start touching piano okay start Isida any photo khar loroga video khar habdi tawgi ko hoi si lai ga tabne month per month 249 stock che yaw ko su kai de khoi khoi si stangane tuga si 16:9 je si landscape format hai tare aduga 9:16 na portrait and 1:1 is na land breadth chamana format hai tare khoi 16:9 je khala aduga okay media browser ne se media je khoi ini file khara khan bataya khoi photo hai gra video je ko photo hoina khala ke okay Bala ki photo jiga lion jiga khala ke tare aduga sida select to bi ga okay si photo le ra khoi photo je hoji khoi effect khara hape ko background effect se sida changani photo je select tawne duga star je changa duga sentimental je changa ga sida ini yai ko kan bi ni okay duga siju mu changa ga ji kan bi ni ji lai tribal ne mani da le duga siju changaga side any amai the kan make up effect ya khoya pam ne siju lai ko duga siju lai okay si pam si adu si khalis duga last ki ko siju hana kan bi hora ko duga hojik si yam sangba 18 minute katang ne 18 minute 18 second ji di sei ma sang ya ra ta si kha sang thon be okay mai kha sang thola ba tu ka mathangi photo ji ju ko kha sang thon bai ta tu ka third photo ji ju kha sang thon ba tu ka okay si di ko na to be ka hoi to the point cha che yeah
ꯄꯣꯏꯟꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯏꯁꯩꯅꯦ ꯈꯟꯗꯣꯏꯁꯦ ꯑꯗꯨꯒ ꯏꯁꯩꯒ ꯀꯩꯅꯣꯅꯦ ꯏꯁꯩꯁꯦ ꯑꯩꯁꯦ ꯀꯩꯅꯣꯁꯦ ꯍꯥꯞꯄꯒꯦ M ꯁꯤꯔꯤꯁꯇ ꯃꯤꯠꯂꯨ ꯑꯅꯤ ꯃꯤꯠꯂꯨ ꯑꯅꯤ ꯔꯟꯕꯤꯔ ꯊꯝꯃꯒꯦꯀꯣ ꯑꯣꯀꯦ ꯁꯤꯗꯕꯨ ꯈꯟꯕꯤꯔꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯛꯇꯣꯏꯁꯦ ꯃ꯭ꯌꯨꯖꯤꯛꯅꯦ ꯃ꯭ꯌꯨꯖꯤꯛ ꯂꯥꯛꯄꯅꯤꯅ ꯑꯩꯁꯦ ꯃ꯭ꯌꯨꯖꯤꯛꯅꯤꯅ ꯁꯤꯗ ꯃ꯭ꯌꯨꯖꯤꯛ ꯈꯤꯇꯪ ꯊꯥꯕꯤ ꯇꯥꯔꯦ ꯃ꯭ꯌꯨꯖꯤꯛ ꯑꯣꯀꯦ ꯑꯗꯨꯒ ꯁꯤꯗ ꯏꯃꯣꯖꯇ ꯁꯤꯒꯨꯝꯕ ꯈꯔ ꯍꯥꯞꯆꯤꯟꯕꯤꯔꯕ ꯀꯣ ꯑꯣꯀꯦ ꯇꯧꯕꯤꯔꯕ ꯁꯥꯏꯖ ꯌꯥꯝ ꯄꯤꯀꯣ ꯁꯥꯏꯖ ꯌꯥꯝ ꯄꯤꯛꯄꯁꯦ ꯑꯩꯒꯤ ꯁꯤ ꯐꯣꯟꯅꯦ ꯁꯤꯗ ꯈꯟꯗꯣꯏꯁꯦ ꯐꯣꯟꯁꯦ ꯁꯀ꯭ꯔꯤꯞꯇ ꯑꯣꯏꯅ ꯇꯧꯔꯒꯦ ꯑꯗꯨꯒ ꯀꯂꯔꯁꯦ ꯀꯂꯔ ꯉꯥꯛꯇꯪꯒꯤ ꯅꯠꯇꯕꯗ ꯑꯩꯈꯣꯏ ꯁꯤ ꯀꯩꯗꯧꯕ ꯌꯥꯏ ꯍꯥꯏꯇꯥꯔꯗꯤ ꯁꯤꯗ ꯐꯦꯠ ꯅꯟꯁ ꯁ꯭ꯂꯥꯏꯠ ꯑꯞ ꯀ꯭ꯂꯣꯛ ꯗ꯭ꯔꯣꯞ ꯁꯨꯃꯥꯏꯅ ꯊꯥꯗꯍꯟꯕ ꯌꯥꯏ ꯑꯦꯅꯤ ꯐꯣꯔꯃꯦꯠꯇ ꯑꯩꯈꯣꯏ ꯁꯦꯝꯕ ꯌꯥꯏꯀꯣ ꯁꯤꯒꯤꯗꯤ ꯑꯣꯀꯦ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯅꯟ ꯊꯝꯃꯒꯦꯀꯣ ꯑꯗꯨꯒ ꯅꯦꯛꯁꯀꯤꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯕ꯭ꯂꯤꯡ ꯇꯧꯍꯟꯒꯗ꯭ꯔꯥ ꯀꯩꯗꯧꯕꯗ ꯑꯩ ꯔꯤꯡ ꯑꯣꯏꯅ ꯇꯧꯍꯜꯂꯒꯦ ꯀꯣꯏꯅ ꯆꯠꯍꯜꯂꯒꯦ ꯔꯤꯡꯅ ꯇꯧꯍꯜꯂꯒꯀꯣ ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯦ ꯑꯗꯨꯒ ꯑꯗꯨꯒ ꯁꯤꯅ ꯊꯣꯛꯈꯤꯕꯒꯤꯅꯦ ꯗꯦꯠ ꯏꯁ ꯐꯦꯠ ꯍꯥꯏꯕ ꯌꯥꯏ ꯑꯦꯅꯤ ꯑꯗꯨꯝ ꯊꯝꯃꯒꯦꯀꯣ ꯑꯣꯀꯦ ꯑꯗꯨꯒ ꯃ꯭ꯌꯨꯖꯤꯛꯁꯦ ꯀꯥꯏ ꯑꯣꯏꯕꯅꯣ ꯈꯪꯗꯦ ꯑꯗꯨ ꯌꯦꯡ ꯇꯥꯔꯦ ꯃ꯭ꯌꯨꯖꯤꯛꯁꯦ ꯀꯥꯏ ꯑꯣꯏꯕꯅꯣ ꯍꯥꯏꯕꯗ ꯁꯤꯁꯦ ꯈꯤꯇꯪ ꯐꯣꯟꯁꯦ ꯁꯥꯏꯖꯁꯦ ꯆꯥꯎꯍꯜꯂꯒ ꯃꯥꯒꯤ ꯀꯂꯔ ꯁꯦꯝꯕ ꯌꯥꯏꯀꯣ ꯀꯂꯔꯁꯦ ꯑꯩꯈꯣꯏꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯀꯩꯅꯣꯝ ꯈꯟꯕꯤꯔꯕ ꯑꯦꯅꯤ ꯀꯂꯔ ꯑꯃ ꯑꯣꯀꯦ ꯁꯤ ꯈꯜꯂꯦ ꯄꯤꯡꯁꯦ ꯑꯗꯨꯒ ꯑꯣꯀꯦ ꯃꯥꯒꯤ ꯁꯦꯗꯤꯡꯒꯨꯝꯕꯁꯦ ꯈꯔ ꯄꯤꯁꯟꯕ ꯐꯖꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯒꯤ ꯉꯁꯥꯏꯒꯤꯗꯣ ꯅꯟꯗ ꯂꯩꯈ꯭ꯔꯦꯀꯣ ꯃꯥꯒꯤ ꯑꯥꯎꯇ꯭ꯔꯣꯗ ꯑꯗꯨꯝ ꯈꯤꯇꯪ ꯇꯞꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯁꯨꯕꯨꯗꯤ ꯀꯥꯏꯗꯦ ꯁ꯭ꯂꯥꯏꯠ ꯑꯞ ꯀ꯭ꯂꯣꯛ ꯋꯥꯏꯁ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤꯕꯨꯗꯤ ꯑꯣꯀꯦ ꯍꯧꯖꯤꯛ ꯊꯥꯔ ꯌꯦꯡꯁꯤ ꯀꯃꯥꯏꯅ ꯂꯩꯒꯦꯁꯦ ꯁꯤ ꯈꯤꯇꯪꯗꯤ ꯑꯩ ꯋꯥꯈꯜꯗ ꯊꯨꯕ ꯃꯥꯜꯂꯦ ꯐ꯭ꯂꯣꯇꯤꯡ ꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤꯗꯣ ꯔꯤꯡꯅꯤꯀꯣ ꯑꯣꯀꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯦꯛꯖꯤꯠꯁꯤꯗ ꯐꯦꯠ ꯀꯣꯟꯅ ꯂꯥꯁꯇ ꯃꯥꯡꯍꯟꯈꯤꯕꯗꯣ ꯇꯞꯅ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯌꯥꯔꯦ ꯁꯤꯁꯤꯃ ꯌꯥꯔꯦ ꯑꯩꯈꯣꯏ ꯌꯦꯡꯁꯤꯀꯣ ꯆꯥꯡꯕꯂꯦ ꯃ꯭ꯌꯨꯖꯤꯛꯁꯦ ꯈꯔ ꯁꯥꯏꯕꯨ ꯂꯥꯛꯄꯗ ꯌꯦꯡꯁꯤ ꯍꯞꯇꯥꯅꯤꯅ ꯁꯦꯝꯕꯤꯔꯕ ꯉꯁꯥꯏ ꯑꯗꯨꯃꯥꯏꯅ ꯖꯁ ꯁꯦꯝ ꯊꯤꯡ ꯐꯣꯟꯁꯦ ꯈꯟꯕꯤꯔꯅꯤ ꯑꯗꯨꯒ ꯁꯥꯏꯖꯁꯦ ꯈꯤꯇꯪ ꯆꯥꯎꯍꯜꯂꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗꯅ ꯀꯩꯗꯧꯒꯗꯒꯦꯗ ꯑꯩꯈꯣꯏ ꯁꯤꯗ ꯈꯟꯕꯤꯔꯒ ꯁꯤꯁꯦ ꯀꯩꯗꯧꯒꯗꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯂꯦꯇꯔ ꯕꯥꯏ ꯂꯦꯇꯔꯁꯦ ꯈꯟꯕꯤꯒꯗꯕ ꯑꯗꯨꯒ ꯁꯤꯁꯦ ꯈꯤꯇꯪ ꯏꯁꯄꯤꯠꯇꯣ ꯇꯞꯍꯟ ꯇꯥꯔꯦ ꯁꯣꯝꯗ ꯆꯤꯡꯊꯣꯛ ꯆꯤꯡꯁꯤꯟ ꯇꯧꯒꯦꯀꯣ ꯑꯣꯀꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯈꯟꯕꯤꯔꯒ ꯁꯤꯒꯤ ꯂꯥꯁ ꯂꯣꯏꯁꯤꯟꯈꯤꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯗꯣ with right ꯍꯦꯀꯣ with right ꯇꯞꯅ ꯃꯨꯊꯠꯍꯜꯂꯝꯕꯀꯣ ꯁꯤ ꯇꯧꯕ ꯑꯗꯨꯒ ꯃꯌꯥꯝ ꯄꯥꯝꯅꯩꯁꯦ ꯀꯂꯔꯅꯤ ꯀꯂꯔꯁꯤꯃ ꯁꯦꯂꯦꯛ ꯇꯧꯕꯤꯔꯕ ꯑꯣꯀꯦ ꯌꯦꯜꯂꯣ ꯗꯤꯐꯣꯜꯠ ꯂꯩꯔꯦ ꯑꯗꯨꯝ ꯂꯩꯍꯜꯂꯁꯤ ꯑꯗꯨꯒ ꯈꯤꯇꯪ ꯆꯥꯎꯍꯟꯕ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ
ꯐꯣꯟꯁꯦ ꯈꯤꯇꯪ ꯐꯖꯕ ꯋꯥꯠꯄ ꯃꯥꯜꯂꯦꯀꯣ ꯐꯣꯟꯁꯦ ꯐꯖꯕ ꯋꯥꯠꯂꯗꯤ ꯁꯤꯗꯒꯤ ꯁꯦꯝꯗꯣꯛꯁꯤ ꯀꯩꯁꯨ ꯀꯥꯏꯗꯦ sida sense drop check the letters yengji ko kui male dana the masagi dam thokjar kan heta timings imatumina Sabu lakata ba Mitlu chika duna sabu sing bus koiti chadigi Mitlu ani ka sigi Mitlu ani je text se hapaga capital Mitlu ani ki word ini okay sikitang chahan biro ka thamba pe ka tu ka phone che sending bane Paul tali koi thambe thamdrawa okay aduka chaga do si khan ga da kai no khan da hati letter by letter je kitang kui ko aduka marki je koi blink thon gra kida hanga da ke pulse thon gra kasi khan roi khan be ka fountain ring oi de phajadra clothing jina ka phajab mal drifting jina ka ratapra churani si ani khoi ani anta thambi bai da si samay do khan biro ka squadre aduga last ki da that is the out animation je nasagi whip bright to right side ki tamna muthalan bai tar sigi samay taroga sigi color je just color je khoi kitang ha patare sagi ma chi kitang ma chu kitang pampatte dun si wena habje aduga sigi convert taroga ti okay yega mana size jomuk chingaga amaga hapai tare text okay same Mitlu anigi word ini okay size on biro the drag toga font can biro pamane sitagi any aduga chang biba aduga sab same samay dum sembi ge dina khoi abu ut leita di am kui gane hata aduga si kitang speed che tapthan ba okay aduga mu select to biraga mu ya ge dum khan du yare dum mana le ne aduga with right jim ko chi speed che tapthan ba ate tun mut khane ba aduga font color je enable toraga khoi chi pamba color de hekta khan biro yare green hekta khalagene aduga chamaina
ꯆꯩꯗꯣ ꯂꯥꯛꯍꯟꯕ ꯆꯥꯎꯜꯗ ꯆꯩꯀ ꯐꯣꯟꯁꯤꯗꯤ ꯑꯩꯈꯣꯏ ꯑꯄꯥꯝꯕꯅꯤꯀꯣ ꯌꯦꯡꯁꯤ ꯌꯦꯡꯕꯗꯃꯛꯁꯤꯗꯤꯅꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯁꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯏ ꯁ꯭ꯋꯥꯏꯗꯒꯤ ꯑꯗꯨꯝ ꯑꯃꯨꯛ ꯅ꯭ꯌꯨ ꯇꯦꯛꯁ ꯍꯥꯞꯆꯦꯕ ꯈꯤꯇ ꯌꯦꯡꯕꯇꯃꯛ ꯌꯦꯡꯅꯔꯒ ꯍꯥꯏꯕꯀꯣ ꯌꯦꯡꯅꯔꯒ ꯍꯟꯈꯤꯕ ꯍꯥꯏꯕ ꯃꯥꯜꯂꯦꯀꯣ ꯑꯩꯁꯨ ꯈꯪꯗꯦ ꯁꯦꯝ ꯂꯦꯇꯔ ꯈꯟꯕꯤꯔꯣ ꯉꯁꯥꯏꯗꯣ ꯂꯦꯇꯔ ꯕꯥꯏ ꯂꯦꯇꯔ ꯁ꯭ꯄꯤꯠ ꯇꯞꯊꯟꯕꯤꯔꯣ ꯑꯣꯀꯦ ꯑꯗꯨꯒ ꯑꯃꯨꯛ ꯁꯦꯂꯦꯛ ꯇꯧꯕꯤꯔꯒ ꯑꯃꯨꯛ ꯂꯥꯁꯀꯤ ꯑꯦꯟꯗꯤꯡꯒꯤꯀꯣ ꯀꯔꯤꯅꯣ with right slowest speed 1.5 ꯑꯗꯨꯒ ꯌꯦꯡꯁꯤꯀꯣ ꯍꯟꯈꯤꯕ ꯑꯣꯀꯦ ꯍꯦꯛꯇ ꯁꯦꯝꯖꯤꯜꯂꯒꯦ ꯁꯤꯗ ꯍꯦꯛꯇ ꯀꯂꯔꯁꯦꯀꯣ ꯁꯨꯃꯥꯏꯅꯀꯣ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯍꯦꯛꯇ ꯑꯃ ꯍꯦꯛꯇ ꯁꯦꯝꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯁꯦꯝꯅꯤꯡꯕ ꯃꯑꯣꯡꯗ ꯑꯗꯨꯒ ꯕꯦꯛꯒ꯭ꯔꯥꯎꯟꯒꯤ ꯐꯣꯇꯣꯁꯤꯁꯨ ꯑꯩꯈꯣꯏꯅ ꯁꯦꯝꯅꯤꯡ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯑꯍꯥꯟꯕꯁꯦ ꯁꯥꯏꯖꯁꯦ ꯌꯥꯝ ꯆꯥꯎꯍꯟꯈꯤꯖꯩꯀꯣ ꯄꯤꯛ ꯊꯜꯍꯟꯕ ꯑꯗꯨꯒ ꯂꯥꯁꯇ ꯄꯤꯛꯁꯤꯜꯍꯜꯂꯛꯄ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯁꯤꯁꯨꯀꯣ ꯁꯤꯗ ꯆꯪꯕꯤꯕ ꯑꯗꯨꯒ ꯁꯤ ꯆꯥꯎꯍꯟꯕ ꯌꯥꯏꯀꯣ ꯑꯣꯀꯦ ꯑꯗꯨꯝ ꯇꯧꯍꯟꯈ꯭ꯔꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯁꯀꯤ ꯁꯤꯁꯨꯀꯣ ꯐꯖꯅ ꯂꯥꯁꯇ ꯀꯩ ꯂꯣꯏꯁꯤꯜꯂꯛꯄ ꯁꯨꯃꯥꯏꯅ ꯑꯣꯀꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯣꯏꯁꯤꯜ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤꯅꯤ ꯑꯗꯨꯝ ꯌꯦꯡꯁꯤꯀꯣ ꯀꯥꯏꯟ ꯃꯥꯁꯇꯔꯗ ꯑꯩꯈꯣꯏꯒꯤ ꯂꯤꯔꯤꯀꯦꯜ ꯚꯤꯗꯤꯑꯣꯁꯦ ꯀꯃꯥꯏꯅ ꯁꯦꯝꯒꯗꯒꯦ ꯍꯥꯏꯁꯦ ꯁꯤꯅꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯤꯕꯨ ꯁꯤꯌꯔ ꯂꯥꯏꯛ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯗꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯊꯦꯡꯛ ꯌꯨ